ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ RK꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜꯗꯨ ꯂꯩꯕꯥꯛ ꯂꯩ ꯃꯊꯟꯇ ꯁꯨꯔꯤ꯫ ꯀꯅꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯈꯟꯗꯦ꯫ ꯆꯥꯎꯇꯣꯟꯅ "ꯂꯩꯕꯥꯛ ꯂꯩꯌꯦ, ꯂꯩꯕꯥꯛ ꯂꯩꯌꯦ"꯫ ꯂꯩꯕꯥꯛ ꯂꯩꯅ "ꯏꯆꯦ ꯆꯥꯎꯇꯣꯟ, ꯑꯩ ꯁꯤꯗ ꯂꯩꯌꯦ"꯫ ꯍꯩꯃꯥ, ꯀꯔꯤ ꯊꯥꯔꯤꯅꯣ ꯅꯪꯕꯣ? ꯀꯅꯥꯁꯨ ꯌꯥꯎꯗꯦ, ꯅꯊꯟꯇ ꯏꯪꯈꯣꯜ ꯁꯨꯔꯤꯁꯤꯕꯣ? ꯁꯥꯃꯨꯅ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯏꯆꯦ, ꯁꯤꯅꯤ, ꯏꯊꯟꯇꯅꯤ꯫ ꯑꯣ, ꯂꯩꯀꯥꯏꯗ ꯂꯝꯕꯤ ꯑꯆꯧꯕꯗ ꯂꯩꯄꯨꯡ ꯐꯝꯕ ꯆꯠꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯌꯨ ꯊꯛꯆꯤꯜꯂꯒ ꯍꯜꯂꯛꯇꯧꯔꯤꯕꯅꯤ꯫ ꯋꯥꯈ꯭ꯔꯦꯗ ꯏꯆꯦ꯫ ꯍꯣꯏꯅꯦ, ꯑꯍꯜꯁꯤꯡꯅ ꯍꯥꯏꯔꯝꯕꯗꯣ ꯆꯨꯝꯈ꯭ꯔꯄꯣꯠꯅꯤ ꯏꯕꯦꯝꯃ꯫ ꯏꯋꯥ ꯐꯠꯇꯕ ꯁꯤꯕ ꯉꯥꯏꯕ, ꯏꯆꯥ ꯐꯠꯇꯕ ꯆꯥꯎꯕ ꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯅꯤ ꯏꯆꯦ꯫ ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯔꯤꯒꯦ ꯏꯆꯦꯅ ꯂꯥꯛꯄꯕꯣ? ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯑꯩꯒꯤ ꯐꯤꯁꯥꯀꯣꯟꯗꯣ ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯃꯤꯠꯅꯒ ꯎꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯑꯩꯁꯨꯅꯦ ꯍꯥꯏꯐꯝꯒ ꯂꯩꯇ꯭ꯔꯦ꯫ ꯃꯧꯅꯦꯅ ꯇꯧꯔꯤꯗꯨꯅ ꯍꯥꯏꯗꯧꯀ ꯇꯜꯂꯤ, ꯈꯨ ꯀꯥꯝꯕꯗꯨꯗ꯫ ꯅꯪꯗꯤ ꯌꯥꯝ ꯍꯩꯕꯅꯤ, ꯅꯪꯅ ꯁꯦꯝꯕꯅ ꯐꯔꯅꯤ ꯍꯥꯏꯗꯅ ꯅꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯏꯆꯦ, ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯂꯒꯦ꯫ ꯇꯧꯔꯝꯂꯤꯕ ꯊꯕꯛꯁꯦ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ꯫ ꯐꯖꯕꯤꯅ "ꯏꯃꯥ, ꯑꯣ ꯏꯃꯥ"꯫ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯆꯥꯛ ꯊꯣꯡꯉꯣ ꯍꯥꯏꯔꯒ ꯏꯟꯖꯥꯡꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯍꯩꯃꯥ, ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯤꯅ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕꯅꯤ꯫ ꯁꯤ ꯃꯇꯥꯡꯁꯤ ꯌꯧꯔꯐꯥꯎ "ꯏꯃꯥ, ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ? ꯏꯃꯥꯁꯤꯡ ꯂꯩꯇ꯭ꯔꯦ, ꯏꯃꯥ ꯏꯁꯤꯡ ꯂꯣꯏꯗꯧꯔꯦ"꯫ ꯁꯤꯇ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯁꯤ꯫ ꯑꯉꯥꯡ ꯃꯆꯥꯗꯨ ꯉꯥꯏꯔꯤꯕ ꯅꯈꯥꯒꯤ ꯑꯉꯥꯡꯗꯤ ꯂꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯅꯪꯅ ꯀꯗꯥꯏ? ꯏꯃꯥ ꯋꯥꯗꯕ ꯉꯝꯗꯦꯀꯣ꯫ ꯏꯃꯥ, ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯅ ꯇꯧꯔꯗꯤ ꯏꯃꯥ, ꯑꯩ ꯀꯦꯕ ꯅꯪꯗꯦꯕ꯫ ꯀꯦꯗ꯭ꯔꯗꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯃꯠꯇꯁꯨ ꯐꯪꯉꯔꯣꯏ꯫ ꯀꯦꯔꯤꯁꯤꯐꯥꯎ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯛꯇꯦ꯫ ꯏꯁ! ꯍꯔꯤ ꯍꯔꯤ ꯍꯔꯤ! ꯃꯤꯅ ꯇꯧꯉꯝꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯅꯕꯗꯣ ꯏꯃꯥ ꯄꯥꯝꯗꯦꯀꯣ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤꯅꯦ ꯌꯥꯝ ꯂꯦꯝꯊꯣꯛꯅ ꯂꯩꯗꯧꯅꯤ꯫ ꯂꯦꯝꯃꯤꯅꯤꯗꯣ ꯍꯥꯏꯗꯅ ꯂꯦꯝꯃꯒ ꯂꯩꯔꯗꯤ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯃꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤ ꯇꯥꯕ꯫ ꯑꯗꯣ ꯏꯟꯖꯥꯡꯗꯣ ꯀꯔꯤ ꯊꯣꯡꯉꯣ ꯍꯥꯏꯅꯣ? ꯏꯔꯣꯜꯂꯨꯔꯣ, ꯑꯩꯅ ꯍꯋꯥꯏ ꯃꯨꯕꯤ ꯍꯦꯛꯂꯝꯕꯅꯤ꯫ ꯐꯖꯕꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯇꯣꯟꯗꯣꯟꯗꯨ ꯌꯨ ꯇꯞꯇꯥꯈꯩ ꯉꯥꯎꯗꯨꯅ ꯆꯨꯝꯅ ꯆꯠꯄ ꯐꯥꯎꯉꯝꯗ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ꯫ "ꯃꯋꯥ ꯂꯧꯗꯦ, ꯂꯩꯀꯥꯏ ꯃꯋꯥ ꯂꯧꯗꯦꯀꯣ꯫ ꯁꯤꯌꯥ, ꯑꯩꯕꯨ ꯌꯨꯔꯦꯝ ꯊꯛꯄꯒ ꯀꯥꯏꯗꯅ꯫ ꯅꯣꯏ ꯅꯄꯥꯒꯤ ꯃꯔꯥꯜꯂꯧ, ꯑꯩꯒꯤ ꯏꯔꯜꯅꯦ, ꯀꯨꯁꯤꯅꯦ, ꯀꯨꯁꯤ꯫ ꯅꯊꯧ ꯅꯠꯇꯦ, ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯔꯤꯁꯤꯅꯦ"꯫ ꯂꯩꯕꯥꯛ ꯂꯩꯅ "ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯇꯧꯕꯤꯔꯛꯂꯤꯗꯨꯕꯣ? ꯊꯕꯛ ꯆꯠꯂꯤꯅꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯩꯅ ꯏꯪꯈꯣꯜꯁꯦ ꯉꯥꯏꯍꯥꯛ ꯁꯨꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯗꯤ, ꯑꯗꯨꯒ ꯌꯨ ꯇꯥꯛꯈꯩ ꯊꯛꯆꯤꯜꯂꯒ ꯀꯅꯥꯒ ꯀꯔꯤꯃꯨꯛ ꯍꯥꯏꯅꯔꯛꯂꯒꯦꯕ? ꯍꯩ, ꯂꯥꯡꯒꯅꯨ! ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯋꯥ ꯆꯠꯇꯧꯕ ꯇꯣꯟꯗꯣꯟ ꯅꯠꯇꯦꯀꯣ꯫ ꯊꯛꯅꯤꯡꯉꯦ ꯊꯛꯅꯤ, ꯉꯥꯎꯅꯤꯡꯉꯦ ꯉꯥꯎꯅꯤ꯫ ꯏꯕꯦ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯈꯪꯗꯦ, ꯏꯆꯥꯅꯨꯄꯤꯗ ꯍꯪꯉꯨꯁꯨ꯫ ꯑꯁ, ꯇꯧꯔꯝꯃꯦꯗꯣ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ꯫ ꯑꯩꯒ ꯀꯌꯥ ꯃꯥꯏ ꯆꯥꯟꯅꯗꯦꯅꯦ꯫ ꯑꯩ ꯉꯥꯏꯍꯥꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯇꯨꯝꯂꯨꯈꯤꯒꯦ, ꯑꯗꯨꯒ ꯆꯪꯂꯒꯦ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯇꯨꯝꯗ꯭ꯔꯁꯨ ꯐꯃꯨꯡꯗ ꯇꯨꯝꯂꯨꯔꯣ, ꯌꯥꯝ ꯋꯥꯔꯦ ꯌꯦꯡꯕꯗ꯫ ꯑꯣ, ꯅꯆꯥꯅꯨꯄꯤ ꯆꯤꯟꯒꯟꯕꯤꯁꯤꯅ ꯑꯃꯨꯛꯅꯦ ꯁꯥꯏꯔꯛꯂꯅꯤ꯫ ꯑꯩ ꯇꯜꯂꯦ, ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯑꯣꯏꯅ ꯍꯣꯠꯅꯖꯔꯨꯔꯒꯦ꯫ ꯅꯠꯇꯦ, ꯂꯩꯕꯥꯛꯇꯨꯗ ꯇꯨꯝꯗꯧ ꯁꯔꯨꯛ ꯂꯥꯛꯑꯣꯁꯦ, ꯐꯃꯨꯡꯗ ꯇꯨꯝꯂꯨꯔꯣ ꯂꯥꯛꯑꯣ ꯃꯤ ꯃꯄꯥ ꯅꯪꯕꯣ꯫ ꯑꯁ, ꯆꯤꯡꯕꯁꯨ ꯉꯝꯗꯦ, ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ꯫ ꯆꯤꯡꯒꯅꯨꯅꯦ ꯃꯃꯥ ꯅꯪꯕꯣ, ꯑꯩ ꯆꯪꯒꯦꯕ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛ ꯇꯥꯈ꯭ꯔꯅꯤ꯫ ꯑꯩ ꯇꯨꯃꯤꯟꯅ ꯆꯪꯒꯦꯀꯣ꯫ ꯆꯤꯡꯒꯟ, ꯇꯞꯅ ꯁꯪꯉꯣꯕ꯫ ꯃꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝꯄꯣꯛꯄꯤꯁꯤ ꯃꯆꯤꯡ ꯈꯔ ꯐꯠꯇꯕꯅ ꯃꯆꯥꯕꯨꯗꯤ ꯀꯤꯖꯕ ꯃꯄꯥꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯐꯖꯕꯤ ꯃꯇꯥ ꯊꯥꯖꯒ ꯂꯣꯏꯅꯅ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯄꯣꯏꯔꯩꯗꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯐꯖꯕꯤꯅ "ꯍꯩꯃꯥ, ꯏꯇꯥ, ꯏꯕꯨꯡ ꯄꯣꯏꯔꯩꯅꯤ꯫ ꯑꯃꯁꯤꯅ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯣ?" ꯊꯥꯖꯅ "ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁꯤ ꯅꯨꯄꯤꯁꯦ ꯑꯩ ꯃꯁꯛ ꯈꯪꯉꯤ, ꯑꯩꯈꯣꯏ ꯏꯅꯦꯇꯣꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇꯩꯅꯤ꯫ ꯏꯕꯨꯡ ꯄꯣꯏꯔꯩꯁꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯉꯥꯎꯖꯔꯛꯄꯅꯦꯕ꯫ ꯑꯁ, ꯀꯃꯥꯏ ꯇꯧꯅꯤ ꯏꯇꯥ?" ꯄꯣꯏꯔꯩꯅ "ꯍꯩꯃꯥ, ꯊꯥꯖ, ꯅꯣꯏꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯤꯕ꯭ꯔꯣ?" ꯍꯣꯏ ꯏꯕꯨꯡ, ꯑꯃꯁꯦ ꯏꯅꯝꯃꯔꯣ? "ꯑꯧ, ꯑꯗꯨꯃꯥꯏ ꯍꯥꯏꯔꯁꯨ ꯌꯥꯏ"꯫ "ꯑꯣ, ꯃꯁꯛꯁꯦ ꯑꯗꯨꯝ ꯌꯥꯏꯌꯦ, ꯏꯕꯨꯡꯒꯤꯅ ꯍꯥꯏꯕꯗ ꯆꯣꯞꯇꯦ"꯫
ꯑꯁꯦꯡꯕꯩꯔꯣ ꯏꯆꯦ ꯑꯗꯨꯕꯨꯗꯤ ꯅꯕꯨꯡ ꯑꯩꯅ ꯈꯟꯕꯅꯤꯗꯅ ꯐꯖꯕꯤ ꯃꯇꯥ ꯊꯥꯖꯗ ꯄꯩꯅ ꯌꯦꯡꯗꯨꯅ ꯈꯨꯖꯤꯡꯅ ꯀꯟꯅ ꯁꯤꯛꯏ ꯑꯃꯗꯨꯗꯤ ꯂꯣꯏꯔꯦ ꯅꯥꯕꯗ ꯊꯥꯖꯅ ꯏꯕꯣꯡ ꯑꯗꯨꯗꯤ ꯅꯆꯜ ꯑꯩꯈꯣꯏ ꯂꯩꯍꯧꯔꯒꯦ ꯑꯁꯨꯝꯅ ꯄꯣꯏꯔꯩꯁꯨ ꯆꯠꯈ꯭ꯔꯤ ꯐꯖꯕꯤꯅ ꯏꯇꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯣ ꯑꯩꯅ ꯏꯕꯨꯡ ꯄꯣꯏꯔꯩꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯏꯇꯥꯁꯨ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ ꯈꯪꯗꯣꯛꯄꯤꯕꯅꯤ ꯏꯕꯦꯝꯃ ꯅꯪꯅ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯗꯨꯅ ꯂꯩꯔꯤꯕꯗꯣ ꯑꯩ ꯈꯪꯉꯤꯀꯣ ꯐꯖꯕꯤ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯒ ꯆꯠꯈꯤꯕ ꯎꯕꯗ ꯋꯥꯈꯜ ꯍꯟꯊꯔꯛꯄꯒꯨꯝ ꯐꯥꯎꯖꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯐꯖꯕꯤ ꯏꯁꯧ ꯀꯟꯅ ꯇꯧꯔꯤ ꯃꯃꯥꯗ ꯏꯃꯥ ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯁꯣꯝꯗ ꯍꯣꯔꯦꯟ ꯆꯠꯀꯅꯤꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯁꯦ ꯂꯩꯇ꯭ꯔꯦ ꯐꯤ ꯂꯩꯔꯅ ꯍꯥꯏꯗꯨ ꯌꯥꯔꯣꯏꯕ ꯍꯥꯏ ꯆꯠꯀꯦ ꯍꯥꯏꯔꯒ ꯑꯔꯩꯕꯗꯣ ꯁꯦꯠ ꯆꯥꯗꯨꯅ ꯆꯠꯂꯨ ꯑꯅꯧꯕ ꯂꯩꯅꯕ ꯁꯦꯜꯗꯤ ꯂꯩꯇꯦ ꯃꯤꯅ ꯄꯤꯔꯛꯇꯕꯗꯨꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯁꯨ ꯍꯥꯏꯕꯅꯣ ꯌꯥꯔꯣꯏ ꯏꯃꯥ ꯃꯤꯅ ꯑꯍꯟꯕ ꯐꯖꯅ ꯏꯜꯂꯒ ꯑꯩꯅ ꯑꯃꯟꯕꯁꯦ ꯁꯦꯠꯂꯣ ꯍꯥꯏꯔꯣ ꯑꯩ ꯏꯀꯥꯏꯀꯣ ꯏꯃꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯏꯗ ꯂꯩꯇꯕꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯅꯥꯗꯒꯤꯅꯣ ꯐꯤ ꯋꯥꯏꯐꯝ ꯊꯤꯔꯨꯈꯤꯒꯦ ꯏꯃꯥ ꯃꯤꯉꯣꯟꯗꯩ ꯐꯤ ꯋꯥꯏꯕ ꯇꯜꯂꯤ ꯏꯃꯥ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯅꯄꯥꯗ ꯍꯥꯏꯔꯨꯅꯨ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯃꯥ ꯌꯨ ꯊꯛꯄꯩ ꯁꯦꯐꯥꯎ ꯅꯪꯉꯣꯟꯗꯩ ꯂꯧꯔꯤꯁꯤꯗ ꯀꯥꯏꯗꯩꯅꯣ ꯍꯣ ꯑꯗꯨꯅꯤ ꯑꯩꯁꯨ ꯂꯩꯇꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ ꯃꯃꯥꯒꯤ ꯃꯇꯧꯗ ꯐꯖꯕꯤ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯁꯥꯎꯅ ꯀꯞꯇꯨꯅ ꯃꯃꯥꯗ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯥꯎꯍꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯟꯗꯣꯟ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯇꯣꯟꯗꯣꯟꯅ ꯅꯨꯡꯉꯥꯏꯔꯦ ꯁꯤꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯥꯏꯗꯩ ꯂꯧꯔꯨꯅꯤ ꯉꯥꯎꯅꯤꯡꯉꯦ ꯉꯥꯎꯅꯤ ꯊꯛꯅꯤꯡꯉꯦ ꯊꯛꯅꯤ ꯕꯥꯕꯥ ꯑꯃꯨꯛ ꯇꯧꯔꯤꯅꯦ ꯌꯨ ꯊꯛꯂꯗꯤ ꯌꯨꯝ ꯆꯪꯂꯛꯀꯅꯣ ꯍꯥꯏꯈꯤꯗꯥꯏ ꯑꯩꯅ ꯊꯦꯡꯅꯅꯤ ꯈꯟꯕꯒ ꯊꯦꯡꯅꯔꯦ ꯏꯆꯥ ꯆꯨꯅꯩꯕꯤꯁꯦ ꯀꯩꯅꯣ ꯄꯥꯕ ꯑꯩ ꯇꯍꯥꯟꯗ ꯁꯣꯜꯂꯤꯗꯣ ꯑꯩ ꯈꯪꯉꯤꯀꯣ ꯌꯦꯡꯅꯤꯡꯗꯦ ꯆꯪꯈ꯭ꯔꯣ ꯍꯣꯏꯗ ꯍꯣꯏꯗ ꯌꯥꯝꯗꯦ ꯈꯤꯇꯪ ꯄꯥꯏꯔꯛꯄꯅꯤ ꯌꯥꯝꯗꯦꯗ ꯈꯤꯇꯪ ꯄꯥꯕ ꯆꯪꯈ꯭ꯔꯣ ꯍꯥꯏꯕꯅꯦ ꯃꯆꯥꯒꯤ ꯋꯥꯗ ꯏꯟꯖꯕ ꯃꯄꯥꯗꯨ ꯆꯪꯈ꯭ꯔꯦ ꯇꯨꯃꯤꯟꯅ ꯐꯖꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇꯁꯨ ꯂꯣꯏꯁꯤꯟꯗ ꯃꯥꯡꯒꯣꯜ ꯀꯩ ꯏꯆꯥꯏ ꯆꯥꯏꯅ ꯈꯨꯖꯤꯟ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩꯃꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯅꯠꯇꯦ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯒꯦ ꯂꯩꯇꯦ ꯅꯪꯒꯤ ꯈꯨꯖꯤꯟ ꯐꯦꯡꯕꯗꯨꯅ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯣ ꯏꯃꯥ ꯅꯪ ꯂꯥꯛꯂꯗꯤ ꯑꯃꯨꯛ ꯍꯧꯔꯅꯤꯁꯦ ꯈꯪꯉꯕꯅꯤ ꯅꯠꯇꯦ ꯁꯤ ꯃꯌꯥꯝꯁꯤꯕꯨ ꯁꯨꯝ ꯊꯝꯂꯒ ꯀꯦꯕ ꯉꯝꯂꯤꯕꯅꯦꯕ ꯅꯪ ꯀꯦꯒꯦ ꯍꯥꯏꯔꯁꯨꯅꯦ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯒ ꯀꯦꯕ ꯌꯥꯗꯕ꯭ꯔꯣ ꯆꯟꯅꯔꯣꯏꯀꯣ ꯆꯟꯅꯔꯣꯏ ꯅꯌꯨꯝꯀ ꯄꯥꯜꯂꯨꯅꯨ ꯃꯥ ꯌꯥꯔꯤꯕ ꯑꯩ ꯆꯪꯖꯈ꯭ꯔꯒꯦ ꯍꯣ ꯉꯥꯡꯂꯗꯤ ꯆꯩꯔꯗꯤ ꯇꯥꯅꯤꯡꯂꯔꯣꯏ ꯃꯄꯥꯒꯤ ꯃꯆꯥꯅꯦ ꯌꯥꯝ ꯃꯥꯟꯅꯈ꯭ꯔꯕ ꯉꯥꯡꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯁꯣꯝꯗꯁꯨ ꯄꯣꯏꯔꯩ ꯃꯃꯥꯒ ꯂꯥꯎꯅꯔꯤ ꯏꯃꯥꯅ ꯑꯩꯁꯦ ꯅꯨꯄꯤ ꯀꯌꯥꯝ ꯊꯤꯍꯟꯅꯤꯡꯒꯦꯕ ꯌꯨꯝꯗꯒ ꯂꯩꯐꯝ ꯈꯪꯗꯦꯕ ꯂꯩꯍꯥꯎꯅ ꯍꯥꯏ ꯋꯥꯈꯜ ꯇꯥꯎꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯆꯍꯤꯗꯣ ꯏꯃꯥꯒ ꯃꯥꯟꯅꯗꯧꯔꯦ ꯍꯣꯏꯅꯦ ꯑꯩꯒꯤ ꯆꯍꯤꯅ ꯆꯠꯄ ꯏꯃꯥꯒꯤꯗꯤ ꯂꯦꯞꯂꯒ ꯂꯩꯕꯅꯤꯅ ꯃꯥꯟꯅꯗꯧꯔꯕꯅꯦꯕ ꯍꯥꯏ ꯃꯍꯥ ꯆꯟꯗꯥꯜ ꯑꯩꯅꯗꯤ ꯅꯪ ꯋꯥꯈꯜ ꯈꯔ ꯈꯟꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯩꯕꯨ ꯂꯛꯅꯔꯤꯅꯦ ꯏꯆꯥ ꯑꯅꯤ ꯁꯨꯗꯅ ꯏꯃꯧ ꯑꯃꯅ ꯁꯦꯕꯥ ꯇꯧꯔꯅꯤꯁꯨ ꯅꯠꯇꯦ ꯑꯩꯕꯨ ꯏꯃꯧ ꯏꯁꯨ ꯎꯗꯅ ꯁꯤꯕ ꯇꯥꯔꯕ꯭ꯔꯣ ꯑꯣꯍꯣ ꯃꯈꯣꯏ ꯃꯄꯥ ꯅꯆꯥ ꯄꯥꯈꯪ ꯁꯔꯤꯁꯦ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯦ ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯅꯆꯥꯅꯦ ꯍꯥꯏꯕꯗ ꯆꯞ ꯆꯥꯅꯩꯗꯀꯣ ꯃꯣꯏ ꯃꯄꯥ ꯍꯧꯔꯗꯧꯅꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯣꯏ ꯃꯥ ꯄꯥꯕꯗ ꯀꯧꯔ ꯁꯣꯜꯂꯛꯂꯔꯣꯏꯌꯦ ꯀꯧꯔꯨꯔꯅꯨ ꯇꯥꯁꯨ ꯇꯥꯔꯝꯃꯣꯏ ꯂꯩꯔꯤꯕꯥꯛꯇ ꯂꯩꯔꯤꯃꯤ ꯐꯖꯕꯤ ꯑꯃ ꯂꯧꯔꯒ ꯂꯩ ꯍꯥꯏꯕꯅꯤ ꯍꯩ ꯆꯟꯗꯥꯟ ꯅꯪ ꯇꯥꯄꯥꯏ ꯄꯣꯠꯁꯤꯗ ꯊꯣꯝꯂꯒꯦꯗ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯔꯒ ꯑꯩꯕꯨ ꯂꯛꯅꯗꯅ ꯇꯧꯔꯤꯅꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯌꯣ ꯀꯩꯅꯣ ꯏꯃꯥ ꯅꯆꯥ ꯏꯊꯟꯇꯅꯤ ꯏꯁꯤꯡ ꯀꯣꯟꯗꯨꯅ ꯊꯣꯝꯂꯒ ꯑꯩꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯁꯨꯝ ꯏꯃꯥꯗ ꯐꯥꯒꯤ ꯇꯧꯔꯒ ꯑꯣ ꯅꯪꯁꯨꯅꯦ ꯁꯤꯗ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤ나 ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯊꯥꯕꯤꯒꯦ ꯇꯧꯕ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯔꯥ ꯕꯨꯠ ꯅꯨꯄꯤꯔꯥ ꯑꯃ ꯊꯤꯔꯨꯅꯕ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯃꯃꯥ ꯊꯣꯛꯈꯤꯕꯒ ꯐꯖꯕꯤꯅ ꯃꯈꯣꯏ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯤ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯐꯖꯕꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯁꯤꯗ ꯁꯨꯝ ꯏꯕꯨꯡ ꯎꯅꯒꯦꯅ ꯂꯥꯛꯂꯤꯅꯤ ꯑꯩ ꯎꯅꯗꯣꯏꯗꯤ ꯀꯩꯒꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯨꯝ ꯎꯅꯤꯡ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯌꯥꯝ ꯑꯔꯨꯕꯒ ꯁꯥꯏ ꯑꯩꯅꯦ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤꯀꯣ ꯑꯉꯥꯡ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯣꯏꯔꯣꯏꯀꯣ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯩꯁꯦ ꯐꯖꯅꯗꯤ ꯑꯣꯠꯂꯤꯀꯣ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯈꯟꯖꯔꯛꯄꯁꯦ ꯅꯣꯡꯕꯨ ꯍꯧ ꯎꯕꯤꯗꯦꯕ ꯃꯥꯏꯗꯨꯕꯨ ꯀꯥꯏꯗ ꯄꯥꯟꯒꯦ ꯐꯖꯕꯤ ꯅꯪꯕꯣ ꯅꯕꯨꯡꯅꯤ ꯈꯜꯂꯣ ꯑꯩꯁꯦ ꯍꯣ ꯉꯝꯂꯔꯣꯏ ꯑꯩꯗꯤ ꯇꯧꯕ ꯉꯝꯃꯤ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯔꯁꯨ ꯍꯥꯏꯖꯧ ꯏꯕꯨꯡꯕꯨ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯤ ꯑꯩ ꯆꯠꯂꯦ ꯄꯥꯈꯪ ꯑꯔꯤꯕ ꯍꯩꯃꯥ ꯑꯁ
ꯋꯥ ꯍꯥꯏꯕꯒ ꯅꯪꯍꯧꯗꯦ ꯆꯦꯟꯈ꯭ꯔꯦꯅꯦꯁꯦ ꯑꯣꯈꯥꯛꯇꯤ ꯀꯟꯕꯖꯥꯅꯤ ꯃꯥꯏ ꯃꯃꯥꯏ ꯑꯁꯤ ꯃꯁꯛ ꯍꯥꯏꯔꯤ ꯊꯤꯕꯁꯨ ꯅꯠꯇꯦ ꯑꯩ ꯑꯇꯣꯞꯄ ꯈꯟꯕ ꯌꯥꯗꯦ ꯊꯣꯏꯁꯅꯥ ꯑꯃꯨꯛ ꯈꯪꯉꯗꯤ ꯂꯥꯟꯅ ꯂꯧꯈꯤꯅꯤ ꯐꯖꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯄꯣꯏꯔꯩꯕꯨ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕꯅꯤ ꯀꯌꯥꯔꯛꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜ ꯄꯣꯏꯔꯩꯗ ꯆꯪꯗꯕꯁꯤꯗ ꯋꯥꯈꯜ ꯃꯅꯤꯡ ꯍꯟꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯣꯏꯕꯅ ꯍꯣꯠꯅꯕꯗꯤ ꯂꯦꯞꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯣꯏꯔꯩ ꯑꯃꯗꯤ ꯊꯣꯏꯁꯅꯥ ꯎꯅꯔꯝꯃꯤ ꯊꯣꯏꯁꯅꯥꯅ ꯇꯥ ꯄꯣꯏꯔꯩ ꯅꯪ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯈꯪꯉꯦꯕ ꯑꯗꯣ ꯑꯩ ꯏꯅꯦ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯤ ꯍꯌꯦꯡ ꯑꯃꯨꯛꯁꯨ ꯆꯠꯇꯣꯏꯅꯤ ꯏꯕꯥꯅꯤ ꯎꯅꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯇꯧꯅꯨꯀꯣ ꯁꯅꯥ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯑꯗꯨꯕꯨ ꯆꯠꯂꯝꯗꯥꯏꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯆꯠꯂꯝꯕꯗꯨꯃꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯅꯪ ꯎꯅꯤꯡꯗꯅ ꯀꯌꯥꯔꯛ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯊꯥꯗꯨꯅ ꯀꯧꯊꯣꯛꯅꯕ ꯇꯧꯕꯅꯤ ꯅꯪ ꯍꯜꯂꯛꯇ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯗꯧꯕꯒꯤ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯃꯔꯝ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ ꯅꯪꯅ ꯑꯩꯈꯣꯏ ꯏꯅꯦꯗꯣ ꯃꯁꯥ ꯉꯝꯗꯕꯩ ꯂꯩꯕꯅꯤ ꯀꯔꯤꯅꯣ ꯃꯆꯥ ꯃꯃꯧꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ ꯂꯩꯌꯦ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯒꯤ ꯍꯣꯠꯅꯕ ꯉꯝꯗꯕꯒꯤ ꯑꯩ ꯂꯩꯕꯅꯤ ꯑꯁ ꯇꯥ ꯄꯣꯏꯔꯩ ꯀꯔꯤꯅꯣ ꯑꯗꯨ ꯀꯨꯞꯅ ꯍꯪꯂꯤꯗꯨꯕꯣ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯩ ꯋꯥꯔꯕ ꯅꯠꯇꯦꯗ ꯅꯪꯕꯨꯗꯤ ꯌꯥꯝ ꯊꯥꯖꯩꯗ ꯅꯪꯒ ꯎꯅꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯪꯂꯤꯕꯅꯤ ꯐꯔꯦꯁꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯇꯥꯒꯦ ꯅꯪꯁꯦ ꯑꯩꯈꯣꯏꯗ ꯀꯩꯗꯧꯉꯩ ꯆꯠꯁꯦ ꯍꯥꯏꯕꯅꯣ ꯏꯃꯥꯅ ꯃꯧꯄꯨꯁꯤ ꯂꯣꯟꯅ ꯈꯪꯉꯝꯗ꯭ꯔꯦ ꯑꯩ ꯂꯩꯐꯝꯒ ꯈꯪꯗ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯌꯥꯍꯩꯔꯣꯏꯌꯦ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯑꯩ ꯆꯍꯤ ꯌꯥꯝ ꯅꯧꯔꯤꯀꯣ ꯁꯅꯥ ꯅꯪ ꯑꯩꯒꯤ ꯈꯔꯗꯤ ꯈꯟꯕ ꯌꯥꯕꯅꯤ ꯑꯩꯁꯦ ꯆꯍꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯏꯃꯥꯁꯨ ꯃꯁꯥ ꯁꯣꯟꯖꯤꯜꯂꯛꯏ ꯑꯗꯨ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯒꯦ ꯍꯥꯏꯔꯁꯨ ꯌꯥꯏꯌꯦ ꯇꯥ ꯄꯣꯏꯔꯩ ꯑꯩꯗꯤ ꯉꯝꯈꯤꯔꯣꯏ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ ꯁꯅꯥ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯐꯥꯒꯤꯔꯣ ꯍꯣꯏꯁꯦ ꯑꯩ ꯉꯥꯏꯔꯒꯦ ꯑꯗꯣ ꯈꯔꯗꯤ ꯈꯟꯕ ꯐꯩꯀꯣ ꯊꯣꯏꯁꯅꯥ ꯇꯧꯁꯤꯟꯅꯗꯨꯅ ꯍꯣꯏꯁꯦ ꯑꯩ ꯈꯜꯂꯒ ꯍꯥꯏꯔꯛꯂꯒꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯨꯔꯛꯄ꯭ꯔꯣ ꯁꯨꯕꯗꯤ ꯉꯝꯗ꯭ꯔꯤ ꯑꯩꯁꯨ ꯏꯃꯥꯗꯩ ꯂꯧꯍꯧꯗ꯭ꯔꯤ ꯑꯩꯒꯤ ꯑꯔꯩꯕꯗꯨꯅꯤ ꯁꯤ ꯑꯗꯨ ꯌꯥꯔꯣꯏꯌꯦ ꯁꯨꯅꯕ ꯄꯤꯔꯛꯑꯣ ꯍꯥꯏꯔꯒ ꯅꯪꯒꯤꯁꯦ ꯁꯤꯡꯕ ꯉꯝꯃꯣꯏ ꯈꯟꯕꯩꯔꯣ ꯅꯠꯇꯦꯕ ꯀꯔꯤꯒꯤ ꯁꯤꯡꯗꯣꯏꯅꯣ ꯑꯩꯉꯣꯟꯗꯒꯤ ꯅꯪꯅ ꯂꯧꯕꯕꯣ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯑꯗꯣ ꯐꯔꯤꯁꯦ ꯑꯩ ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯒꯦ ꯅꯣꯏꯗ ꯍꯣꯏ ꯑꯗꯨꯗꯤ ꯍꯜꯂꯁꯤ ꯑꯩ ꯊꯕꯛ ꯂꯩꯍꯧꯔꯤꯌꯦ ꯍꯣꯏ ꯍꯜꯂꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯅꯤ ꯊꯣꯏꯁꯅꯥꯒꯤ ꯃꯃꯥ ꯂꯩꯃꯍꯜꯅ ꯃꯆꯥꯗ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯃꯤꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗꯨꯗ ꯀꯣꯛ ꯆꯦꯟꯈ꯭ꯔꯣ ꯑꯗꯨꯒ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯔꯒꯅꯦ ꯁꯦꯜ ꯈꯔ ꯌꯥꯝ ꯂꯧꯊꯣꯛꯂꯒ ꯁꯅꯥ ꯁꯥꯁꯤ ꯏꯆꯥꯒꯤ ꯅꯪꯒꯤ ꯍꯥꯟꯅ ꯆꯦꯜꯂꯨꯕꯗꯣ ꯀꯅꯥꯅ ꯈꯪꯉꯤ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯤꯗꯨꯅꯤ ꯑꯗꯨ ꯃꯉꯥꯏ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯍꯦꯟꯕ ꯑꯃꯗ ꯃꯇꯝ ꯆꯥꯔꯕ ꯃꯇꯝꯗ ꯀꯣꯛ ꯂꯨꯍꯣꯡꯂꯒ ꯂꯣꯏꯔꯦꯗꯅ ꯏꯃꯥ ꯇꯥ ꯄꯣꯏꯔꯩꯗꯁꯨ ꯍꯥꯏꯗꯦ ꯃꯥꯅ ꯑꯃꯨꯛ ꯈꯪꯂꯛꯂꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ ꯃꯤꯒꯤ ꯈꯜꯂꯨꯅꯣ ꯏꯁꯥꯒꯤ ꯈꯜꯂꯒ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯍꯥꯏꯗꯥꯏ ꯑꯗꯨꯗꯤ ꯍꯦꯛꯇ ꯏꯟꯅꯈ꯭ꯔꯣ ꯀꯩꯅꯣ ꯏꯃꯥ ꯍꯣꯔꯦꯟꯗꯤ ꯈꯔ ꯊꯨꯃꯜꯂꯤ ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯄꯪꯉꯤꯗꯀꯣ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯏꯟꯅꯈ꯭ꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯊꯤꯜꯂꯛꯄꯒ ꯅꯣꯡꯉꯥꯜꯂꯒ ꯅꯅꯤ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯑꯗꯨꯒ ꯑꯩꯅ ꯁꯦꯜ ꯇꯥꯈꯩ ꯂꯧꯊꯣꯛꯂꯒꯦ ꯍꯣꯏ ꯏꯃꯥꯒꯤꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯒꯨꯝ ꯇꯧꯏ ꯀꯔꯝꯕ ꯃꯃꯥꯅꯣ ꯈꯪꯗ꯭ꯔꯦ ꯃꯆꯥꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯂꯒ ꯌꯣꯟꯕꯒꯨꯝ ꯃꯆꯥꯒꯤ ꯏꯖꯠꯄꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯃꯃꯥꯁꯤꯕꯨ ꯃꯃꯥ ꯃꯆꯥꯗꯨ ꯋꯥ ꯇꯥꯅꯕ ꯂꯣꯏꯈ꯭ꯔꯦ ꯈꯪꯗꯦ ꯇꯨꯡꯗꯅ ꯀꯔꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯊꯣꯏꯁꯅꯥ ꯊꯣꯡꯒꯥꯜꯗ ꯄꯣꯏꯔꯩꯒ ꯎꯅꯔꯝꯃꯤ ꯊꯥ ꯄꯣꯏꯔꯩ ꯁꯦꯜꯁꯤꯕꯨ ꯁꯨꯔꯕ꯭ꯔꯣ ꯁꯨꯔꯕꯅꯤ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯪꯁꯨ ꯌꯨꯝꯗ ꯆꯪꯉꯣ ꯊꯦꯡꯉꯤ ꯍꯣꯏ ꯃꯌꯨꯝ ꯆꯪꯒꯦ ꯇꯧꯔꯤꯉꯩ ꯃꯃꯥ ꯂꯩꯃꯍꯜꯗꯨ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯥꯏꯅ ꯊꯤꯔꯒ ꯅꯪꯗꯤ ꯑꯃꯝꯕꯁꯤꯗ ꯅꯨꯄꯥ ꯎꯅꯔꯤꯕ ꯑꯣꯏꯔꯦ ꯃꯥ ꯀꯩꯅꯣꯃ ꯁꯨꯝ ꯃꯆꯥꯒꯤ ꯋꯥ ꯀꯇꯥꯗꯤ ꯏꯁꯧ ꯍꯦꯛꯇ ꯇꯧꯔꯛꯏ ꯍꯩ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ ꯌꯥꯝꯅ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯃꯤꯅ ꯉꯥꯡꯅꯕꯗꯣ ꯇꯥꯕ ꯉꯝꯃꯣꯏ ꯑꯩ ꯅꯨꯄꯥꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤꯗꯧꯕꯅꯤ ꯌꯨꯝꯗꯒ ꯆꯪꯉꯛꯀꯅꯨ ꯄꯣꯏꯔꯩꯅ ꯃꯥ ꯂꯥꯟꯅ ꯈꯟꯕꯤꯅꯨ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯇꯧꯕ ꯅꯠꯇꯦ ꯄꯣꯠ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯏꯃꯥ ꯇꯥ ꯄꯣꯏꯔꯩ ꯆꯠꯂꯁꯤ ꯌꯥꯔꯔꯣꯏ ꯑꯩ ꯂꯩꯍꯧꯕ ꯉꯝꯃꯔꯣꯏ ꯑꯁꯨꯝꯅ ꯆꯦꯜꯂꯤ ꯃꯃꯥꯟꯅꯕ ꯕꯣꯏꯆꯥꯒꯤꯗ ꯊꯩꯔꯤ ꯕꯣꯏꯆꯥꯅ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦ ꯏꯇꯥꯎ ꯐꯔꯦ ꯑꯩꯈꯣꯏꯗ ꯂꯩꯊꯣꯛꯂꯨ ꯍꯌꯦꯡ ꯍꯜꯂꯣ ꯑꯩ ꯑꯉꯥꯡ ꯊꯥꯔꯒ ꯏꯃꯥꯗ ꯄꯥꯎꯁꯦ ꯍꯥꯏꯍꯜꯂꯨꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯉꯥꯡ ꯑꯃ ꯊꯥꯗꯨꯅ ꯄꯥꯎ ꯑꯗꯨ ꯄꯤꯔꯨꯔꯤ ꯁꯣꯝꯗ ꯂꯩꯍꯥꯎꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯃꯃꯧ ꯄꯨꯔꯛꯂꯦ ꯇꯥꯕꯗ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯁꯅꯥꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯈ꯭ꯔꯦ ꯊꯥꯖꯗꯨ ꯍꯥꯊꯨ ꯃꯇꯥ ꯐꯖꯕꯤꯕꯨ ꯀꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯇꯥ
ꯑꯣꯏ ꯏꯇꯥ ꯐꯖꯕꯤ ꯀꯥꯏꯗ ꯂꯩꯒꯦ ꯐꯖꯕꯤꯅ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯀꯧꯔꯤꯗꯨꯕꯣ ꯀꯅꯥꯁꯤ ꯌꯧꯔꯒꯦꯕ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯤꯕ ꯅꯪꯕꯣ ꯀꯔꯤ ꯄꯥꯎꯅꯣ ꯇꯥꯗꯤꯌꯦ ꯏꯕꯨꯡ ꯄꯣꯏꯔꯩꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯌꯦ ꯉꯔꯥꯡ ꯉꯁꯤ ꯊꯤꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯀꯩꯅꯣ ꯏꯇꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯆꯨꯝꯂꯕ꯭ꯔꯣ ꯑꯁꯦꯡꯕ꯭ꯔꯥꯕ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯂꯩꯈꯝꯗꯣ ꯅꯨꯄꯤ ꯊꯤꯟꯕ ꯌꯥꯎꯔꯤ ꯍꯥꯏꯌꯦ ꯀꯩꯅꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯀꯥꯟ ꯅꯨꯄꯤ ꯊꯤꯟꯅꯕ꯭ꯔꯣ ꯅꯨꯃꯤꯠ ꯇꯥꯔꯁꯤꯗꯤ ꯍꯣꯏ ꯃꯣꯏꯒꯤꯗꯣ ꯈꯔ ꯉꯟꯅ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯌꯦꯅ ꯃꯝꯂꯤ ꯇꯧꯕꯩꯗꯨꯗ ꯊꯤꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯃꯥꯒ ꯀꯩꯊꯦꯜꯗꯩ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯗ ꯍꯥꯏꯔꯛꯄꯅꯤ ꯂꯩꯕꯥꯛ ꯂꯩꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯔꯤꯗꯨꯕꯣ ꯀꯅꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯕꯅꯣꯅꯦ ꯏꯃꯥ ꯏꯕꯨꯡ ꯄꯣꯏꯔꯩꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅꯍꯧꯋꯤ ꯑꯗꯨꯏ ꯋꯥꯔꯤꯅꯤꯗ ꯁꯦ ꯏꯃꯥ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯋꯥꯏꯁꯦ ꯏꯃꯥꯗ ꯄꯤꯌꯣꯅ ꯄꯤꯔꯛꯏ ꯁꯤ ꯊꯤꯟꯕ ꯂꯥꯛꯄꯅꯤ ꯑꯣ ꯉꯁꯥꯏ ꯑꯩꯅ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯀꯥꯗ꯭ꯔꯦ ꯍꯋꯥꯏꯁꯦ ꯂꯩꯔꯛꯑꯣ ꯍꯥꯏꯅ ꯇꯞꯈꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯆꯥꯛ ꯊꯣꯡꯒꯗꯣꯏꯅꯤ ꯍꯣꯏ ꯆꯠꯂꯣ ꯐꯖꯕꯤ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯕꯤꯔꯨꯔꯣ ꯏꯇꯥ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯒꯦ ꯊꯣꯛꯂꯛꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤ ꯊꯥꯖ ꯍꯣꯏꯒꯤ ꯌꯨꯝꯁꯤ ꯊꯣꯡꯒꯥꯜ 10ꯃꯨꯛ ꯀꯥꯟꯅꯔꯒ ꯂꯩꯕꯅꯤ ꯊꯥꯖꯅ ꯏꯇꯥ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯤ ꯈꯟꯗꯣꯛ ꯏꯇꯥ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯖꯔꯛꯄꯁꯦ ꯂꯦꯝꯅ ꯃꯥꯡꯂꯗ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔ ꯃꯥꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯤꯇ ꯐꯥꯎ ꯎꯕꯤꯗ꯭ꯔꯤꯁꯦ ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯤ ꯊꯥꯖꯗꯦ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯔꯅꯨ ꯃꯤ ꯅꯨꯄꯤ ꯆꯦꯟꯈ꯭ꯔꯕꯅꯤ ꯈꯔꯁꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯣ ꯑꯗꯣ ꯐꯔꯦ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣ ꯑꯃꯝꯕꯁꯤꯗ ꯌꯥꯝ ꯁꯥꯡꯅ ꯊꯤꯜꯂꯅꯨ ꯃꯃꯥꯡꯗ ꯆꯠꯂꯤꯁꯦ ꯏꯃꯥꯕꯣꯛ ꯔꯥꯁꯤ ꯍꯣꯏ ꯃꯥꯜꯂꯤ ꯑꯩ ꯃꯣꯏꯒ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯆꯠꯂꯣ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯊꯥꯖ ꯆꯠꯈ꯭ꯔꯦ ꯐꯖꯕꯤ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯤꯇꯪ ꯂꯥꯛꯄ ꯍꯧꯕꯗ ꯄꯣꯏꯔꯩꯁꯨ ꯃꯇꯥꯎ ꯕꯣꯏꯆꯥꯕꯨ ꯊꯤꯟꯕꯤꯔꯨꯔꯒ ꯍꯜꯂꯛꯄꯒ ꯊꯦꯡꯅꯔꯝꯃꯤ ꯄꯣꯏꯔꯩꯅ ꯐꯖꯕꯤ ꯅꯪꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕꯁꯤꯗ ꯀꯥꯏꯗ ꯆꯠꯂꯨꯔꯤꯕ ꯄꯣꯏꯔꯩꯅ ꯈꯪꯍꯧꯗ ꯀꯧꯔꯛꯄꯗꯨ ꯎꯕꯗ ꯐꯖꯕꯤ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯎꯖꯔꯦ ꯈꯟꯕꯗ ꯑꯗꯨꯕꯨ ꯋꯥꯈꯜꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯧꯁꯤꯡ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯣꯏꯗꯕ ꯉꯥꯡꯂꯕꯁꯨ ꯄꯣꯏꯔꯩꯗ ꯂꯩꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯐꯖꯕꯤ ꯀꯞꯁꯤꯟꯅꯗꯨꯅ ꯏꯕꯣ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯍꯜꯂꯛꯄ꯭ꯔꯥ ꯌꯦꯡꯒ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯃꯝꯕꯁꯤꯗ ꯅꯨꯄꯤ ꯑꯩꯅ ꯀꯗꯥꯏ ꯐꯥꯎ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯉꯝꯒꯅꯤ ꯉꯁꯤꯗꯤ ꯏꯃꯥꯗꯣ ꯊꯦꯡꯉꯁꯤ ꯐꯥꯎ ꯍꯜꯂꯛꯇꯦ ꯀꯔꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯏꯁꯥꯁꯦ ꯐꯒꯠꯄꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ ꯍꯩꯃ ꯍꯧꯖꯤꯛꯇꯤ ꯀꯩꯊꯦꯜꯁꯨ ꯈꯝꯂꯝꯃꯅꯤ ꯃꯤ ꯂꯩꯔꯝꯂꯔꯣꯏ ꯑꯗꯨꯗꯤ ꯀꯥꯏꯗ ꯊꯤꯔꯨꯅꯤ ꯅꯠꯇ꯭ꯔꯒ ꯀꯩꯊꯦꯜ ꯄꯥꯎ ꯌꯦꯡꯂꯨꯁꯨ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯑꯣꯏꯅ ꯏꯕꯨꯡ ꯅꯆꯜꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯨꯁꯤ ꯑꯩ ꯌꯨꯝꯗ ꯏꯊꯟꯇ ꯂꯩꯍꯧꯕꯗꯣ ꯂꯩꯐꯝ ꯈꯪꯂꯔꯣꯏ ꯄꯣꯏꯔꯩ ꯈꯔꯗꯤ ꯈꯟꯖꯥꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯩꯊꯦꯜꯗꯣ ꯃꯈꯣꯏꯗꯒꯤ ꯈꯔꯗꯤ ꯂꯥꯞꯄꯅꯤ ꯑꯗꯨꯕꯨ ꯊꯦꯡꯖꯤꯜꯂꯛꯄꯒ ꯃꯤ ꯂꯩꯖꯗꯕ ꯐꯖꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈꯜꯂꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯗ꯭ꯔꯥ ꯍꯥꯏꯗꯅ ꯌꯥꯔꯛꯂꯝꯃꯤ ꯍꯣꯏ ꯆꯠꯂꯨꯔꯁꯤ ꯂꯥꯎ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯂꯩ ꯃꯆꯥꯕꯨ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯥꯖ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯍꯪꯕꯗ ꯃꯇꯦꯛ ꯑꯃ ꯊꯤꯜꯂꯝꯂꯒ ꯍꯟꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯊꯥꯖꯅ ꯀꯩꯅꯣꯅꯦ ꯃꯥꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯀꯥꯏꯅ ꯑꯇꯣꯞꯄ ꯂꯥꯡꯐꯥꯡꯒ ꯇꯧꯔꯝꯒꯗ꯭ꯔꯥ ꯏꯇꯥꯗꯨꯕꯨ ꯍꯟꯈ꯭ꯔꯕꯅꯤꯗ ꯃꯃꯥꯅ ꯆꯠꯂꯨ ꯂꯩꯕꯥꯛ ꯂꯩꯗꯣ ꯃꯊꯟꯇ ꯇꯧꯐꯝ ꯈꯪꯂꯔꯣꯏ ꯑꯩꯁꯨ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯝꯂꯒ ꯂꯥꯛꯂꯒꯦ ꯍꯣꯏ ꯃꯥ ꯂꯩꯕꯥꯛ ꯂꯩꯅ ꯊꯥꯖ ꯃꯥꯕꯨ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ ꯆꯦꯟ ꯆꯣꯡꯕꯒ ꯇꯧꯔꯤꯕ꯭ꯔꯥ ꯏꯃꯥꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯅꯦ ꯏꯃꯥ ꯂꯩꯇꯕꯅꯤ ꯃꯥꯅ ꯏꯕꯨꯡ ꯄꯣꯏꯔꯩꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯇꯣꯞꯄꯗꯤ ꯂꯩꯇꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯝꯗꯧꯔꯤꯁꯤꯕꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯏꯃꯥꯗꯤ ꯋꯥꯈꯜꯁꯤ ꯋꯥꯔꯤꯗ ꯁꯣꯝꯗꯁꯨ ꯀꯩꯊꯦꯜ ꯌꯧꯔꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯂꯩꯗꯤ ꯂꯩꯔꯝꯗ꯭ꯔꯕꯗ ꯐꯖꯕꯤꯗꯨ ꯀꯩꯊꯦꯜ ꯁꯪꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯏꯃꯥ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯅꯆꯥ ꯏꯊꯟꯗ ꯊꯝꯂꯝꯂꯒ ꯑꯩꯕꯨ ꯀꯥꯏꯗ ꯊꯤꯔꯨꯗꯣꯏꯅꯣ ꯏꯃꯥ ꯐꯖꯕꯤ ꯁꯤ ꯑꯝꯇ ꯀꯞꯈꯤꯅꯨ ꯑꯝꯇ ꯀꯔꯤꯅꯣ ꯈꯟꯅꯈꯤꯁꯤ ꯊꯦꯡꯁꯨ ꯊꯦꯡ ꯁꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯃꯨꯛ ꯈꯟꯅꯔꯁꯤ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯑꯣꯏꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯄꯣꯏꯔꯩ ꯁꯥꯎꯅꯤꯡꯂꯗꯨꯅ ꯇꯞꯅ ꯉꯥꯡꯂꯝꯕꯗꯨ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯔꯛꯏ ꯐꯖꯕꯤ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯑꯗꯨꯝ ꯀꯞꯂꯒ ꯏꯃꯥꯗꯣ ꯂꯥꯛꯀꯗ꯭ꯔꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯕꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯅꯪꯁꯦ ꯅꯨꯄꯤꯅꯤ ꯊꯦꯡꯂꯕꯅꯤ ꯑꯍꯤꯡꯅꯤ ꯍꯧꯖꯤꯛꯁꯦ ꯍꯣꯏ ꯍꯜꯂꯁꯤ ꯏꯕꯨꯡ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯅꯣꯡ ꯉꯥꯟꯗꯧꯕ ꯄꯨꯡ ꯈꯤꯇꯪ ꯈꯛꯇ ꯉꯥꯏꯔꯤ ꯃꯌꯨꯝꯗ ꯆꯪꯕꯁꯨ ꯐꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯖꯕꯤ ꯃꯔꯩ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯏꯕꯣꯛ
ꯑꯩꯕꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯅꯤ? ꯀꯩꯅꯣ ꯐꯖꯕꯤ, ꯑꯩꯁꯨ ꯅꯨꯄꯤ ꯆꯦꯜꯂꯕ ꯅꯨꯄꯥꯅꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯒꯦ ꯈꯜꯂꯨꯕꯩꯗꯧꯕꯅꯤ. ꯐꯔꯛ ꯉꯥꯡꯂꯛꯀꯅꯨ. ꯂꯥꯎ, ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯂꯒꯦ. ꯐꯖꯕꯤ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗ꯭ꯔꯤ. ꯃꯌꯨꯝ ꯆꯪꯂꯕꯁꯨ ꯃꯃꯥꯅ ꯀꯩꯁꯨ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯈꯪꯕꯅ ꯑꯗꯨꯝ ꯅꯟꯖꯗꯕꯤꯒꯨꯝ ꯂꯥꯛꯂꯤ. ꯀꯞꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ-ꯄꯣꯝ ꯃꯁꯥ ꯇꯥꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯤꯕ ꯃꯆꯥꯕꯨ ꯎꯕꯗ ꯂꯩꯕꯥꯛ ꯂꯩꯗꯨ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯂꯝꯕꯗꯒꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ ꯅꯪꯕꯣ? ꯄꯣꯏꯔꯩ ꯌꯥꯎꯔꯛꯂꯤꯕꯗꯨ ꯎꯕꯗ ꯂꯩꯕꯥꯛ ꯂꯩ ꯀꯞꯂꯝꯕꯗꯨ ꯇꯣꯛꯇꯨꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯒꯤꯁꯤꯕꯣ? ꯑꯗꯨꯒ ꯏꯆꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯑꯍꯤꯡꯁꯤꯗ ꯌꯨꯝꯁꯤꯗ ꯊꯤꯜꯂꯛꯂꯤꯕ? ꯄꯣꯏꯔꯩꯅ ꯋꯥ ꯉꯥꯡꯕꯒ ꯅꯪꯕ ꯅꯠꯇꯦ. ꯗꯣꯟꯗꯣꯟ ꯁꯥꯎꯗꯨꯅ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯍꯥ? ꯃꯇꯝꯁꯦ ꯀꯔꯥ ꯌꯧꯔꯒꯦ ꯏꯆꯥꯁꯤꯕꯨ ꯊꯤꯜꯂꯛꯂꯤꯕꯁꯦ? ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯂꯩꯔꯝꯕꯅ ꯁꯥꯎꯗꯨꯅ ꯍꯥꯏꯅꯔꯛꯏ. ꯇꯣꯟꯗꯣꯟ, ꯁꯤꯗꯤ ꯌꯥꯔꯔꯣꯏ. ꯇꯧꯐꯝ ꯊꯣꯛꯄꯁꯤ ꯍꯦꯛꯇ ꯇꯧꯔꯁꯤ. ꯂꯥꯏꯒꯤ ꯁꯣꯏꯗꯅꯕ ꯅꯆꯥꯒꯤ ꯏꯖꯠꯁꯨ ꯌꯦꯡꯂꯒ. ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯅ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯣ? ꯏꯅꯦ, ꯃꯥꯃꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ. ꯂꯩꯀꯥꯏ ꯑꯍꯜ ꯑꯃꯅ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯃꯤꯃꯥꯡꯗ ꯎꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯆꯨꯝꯊꯣꯛꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯀꯥꯟꯅꯗꯤ ꯂꯩꯕꯥꯛ ꯂꯩ. ꯑꯉꯥꯡ ꯂꯩꯕ꯭ꯔꯥ? ꯀꯨꯟꯗꯣ ꯈꯔ ꯍꯦꯛꯀꯠꯂꯨꯁꯨ, ꯌꯥꯝꯗ꯭ꯔꯁꯨ ꯌꯥꯏ. ꯑꯁꯨꯝꯅ ꯄꯣꯏꯔꯩꯒꯤ ꯋꯥ ꯇꯥꯕꯤꯗ ꯃꯌꯥꯝ ꯆꯪꯗꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯥꯏꯒꯤ ꯃꯃꯤꯡꯒꯤ ꯑꯣꯏꯅ ꯇꯧꯗꯨꯅ ꯄꯟꯊꯨꯡ ꯌꯧꯍꯟꯈ꯭ꯔꯤ. ꯐꯖꯕꯤꯗꯤ ꯂꯣꯏꯔꯦ ꯍꯔꯥꯎꯕꯗ. ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯎꯊꯣꯛꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃꯒꯤ ꯁꯛꯐꯝꯗ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤ. ꯄꯣꯏꯔꯩꯅ ꯏꯃꯥ, ꯏꯃꯥ, ꯊꯣꯡ ꯍꯥꯡꯉꯨꯁꯦ. ꯇꯥꯕ꯭ꯔꯣ ꯏꯃꯥ? ꯂꯩꯍꯥꯎꯅ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯅꯣꯡꯉꯥꯟꯗꯧꯔꯐꯥꯎ ꯀꯥꯏꯗ ꯂꯩꯔꯨꯒꯦꯕ? ꯋꯥ ꯃꯈꯥ ꯇꯥꯗꯦ. ꯎꯔꯤ ꯃꯆꯥꯒꯤ ꯁꯛꯐꯝ ꯑꯃꯗꯤ ꯇꯨꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯀꯔꯤꯅꯣ? ꯀꯅꯥꯅꯣ ꯃꯥꯅ? ꯍꯥ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯃꯥꯗ. ꯏꯃꯥ, ꯏꯃꯨꯡ ꯆꯪꯂꯁꯤ, ꯑꯗꯨꯒ ꯍꯥꯏꯔꯒꯦ ꯂꯣꯏꯅ. ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕꯗ ꯂꯩꯍꯥꯎ ꯁꯥꯎꯕꯅ ꯂꯣꯏꯔꯤ. ꯐꯖꯕꯤꯕꯨ ꯄꯥꯝꯗꯕꯒꯤ ꯅꯠꯇꯦ. ꯃꯆꯥꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯄꯨꯁꯤꯜꯂꯛꯄ ꯑꯣꯏꯔꯗꯤ ꯍꯔꯥꯎꯅ ꯌꯥꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯉꯔꯥꯡꯇꯅꯤ ꯃꯤꯒꯤ ꯃꯆꯥ ꯑꯃ ꯄꯨꯔꯛꯄꯒꯤ ꯊꯤꯟꯈꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯃꯃꯨꯛ ꯄꯨꯔꯛꯄꯗ ꯃꯤꯒꯤ ꯃꯆꯥꯗꯗꯤ ꯇꯥꯏꯅꯗ ꯃꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯇꯥꯏꯅꯔꯤ. ꯃꯃꯥꯅ ꯃꯉꯣꯟꯗ ꯁꯥꯎꯕꯗꯨ ꯎꯕꯗ ꯃꯥꯗꯤ ꯐꯖꯕꯤꯗ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯄꯣꯏꯔꯩ ꯃꯥꯅꯗꯤ ꯊꯣꯏꯁꯅꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅ ꯐꯖꯕꯤꯗ ꯁꯥꯎꯅꯤꯡꯕꯅꯤ. ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯅꯤ. ꯊꯣꯏꯁꯅꯥ ꯍꯣꯏꯗ ꯃꯈꯣꯏꯒꯤ ꯃꯃꯥꯕꯨꯛ ꯊꯣꯛꯄ ꯁꯥꯒꯩꯒꯤ ꯑꯍꯜ ꯑꯃ ꯂꯥꯛꯂꯝꯃꯤ. ꯇꯥꯕ꯭ꯔꯣ ꯑꯉꯥꯡ ꯁꯅꯣꯏꯕꯣ? ꯇꯥꯗ꯭ꯔꯣ ꯃꯤ? ꯊꯣꯏꯁꯅꯥ, ꯂꯩꯃꯍꯜ. ꯂꯩꯃꯍꯜꯅ ꯏꯆꯦ, ꯌꯥꯝ ꯐꯤꯡꯅ ꯎꯏ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯠꯇꯦ, ꯅꯣꯏꯕꯨ ꯄꯥꯎ ꯑꯃ ꯇꯥꯗ꯭ꯔꯤꯕ ꯍꯥꯏꯕꯅꯤ. ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯂꯤꯁꯤꯕꯣ? ꯀꯔꯤ ꯄꯥꯎ ꯂꯩꯔꯒꯦ ꯏꯆꯦ? ꯇꯥꯗꯦ. ꯑꯩꯈꯣꯏꯒꯤ ꯊꯣꯏꯁꯅꯥꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯔꯤꯅꯦ. ꯃꯈꯣꯏꯒꯤꯗꯣ ꯆꯦꯟꯕ ꯈꯛ ꯅꯠꯇ꯭ꯔ ꯃꯥꯜꯂꯤ. ꯂꯥꯏꯒꯤ ꯇꯤꯟꯒꯤꯒ ꯂꯣꯏꯁꯤꯜꯂꯒ ꯃꯃꯤꯡꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯄꯨꯔꯛꯂꯦ ꯍꯥꯏꯔꯤꯅꯦ. ꯀꯔꯤꯅꯣꯅꯦ ꯏꯆꯦ? ꯉꯔꯥꯡꯇꯅꯤ ꯏꯆꯥꯁꯦ ꯊꯤꯜꯂꯛꯂꯤꯕ. ꯑꯗꯨꯒ ꯉꯁꯤꯅ ꯄꯥꯎ ꯑꯃ. ꯏꯆꯥꯅ ꯇꯥꯔꯒ ꯀꯔꯤ ꯑꯣꯏꯗꯧꯔꯤꯅꯣ? ꯐꯩ, ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯊꯣꯏꯁꯅꯥꯅ ꯀꯩꯅꯣ ꯏꯃꯥ? ꯇꯥ ꯄꯣꯏꯔꯩ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯅꯥꯅꯣ ꯅꯨꯄꯤ ꯍꯥꯏꯁꯤꯅ? ꯀꯔꯤꯅꯣ? ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯕꯤꯌꯨ ꯏꯃꯥ. ꯂꯣꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯕꯗ ꯋꯥꯗꯨ ꯂꯣꯏꯅ ꯍꯥꯏꯈ꯭ꯔꯦ. ꯃꯗꯨ ꯇꯥꯕꯗ ꯊꯣꯏꯁꯅꯥ ꯁꯥꯎꯕꯅ ꯂꯣꯏꯔꯤ. ꯀꯞꯄꯗꯤ ꯃꯥ ꯀꯞꯇꯦ, ꯃꯔꯝꯗꯤ ꯄꯣꯏꯔꯩꯕꯨ ꯃꯥꯅ ꯅꯨꯡꯁꯤꯈꯤꯕ ꯅꯠꯇꯕꯅꯤꯅ. ꯁꯥꯒꯩꯒꯤ ꯃꯆꯦꯗꯨꯁꯨ ꯃꯤ ꯈꯔ ꯈꯣꯝꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯋꯥ ꯇꯥꯅꯔꯤ. ꯂꯩꯃꯍꯜꯅ ꯐꯅꯗꯨꯝ ꯐꯔꯦ ꯏꯕꯦꯝꯃ, ꯇꯥꯟ ꯆꯥꯔꯤ. ꯁꯦꯜ ꯈꯔ ꯌꯥꯝ ꯂꯧꯊꯣꯛꯍꯧꯔꯁꯤ. ꯍꯣꯏ ꯃꯥ, ꯑꯩꯁꯨ ꯀꯞꯁꯤꯟꯅꯔꯒꯦ. ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯈꯣꯝꯗꯨꯅ ꯁꯥꯎꯅ ꯄꯣꯏꯔꯩꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯂꯩꯃꯍꯜꯅ ꯂꯩꯍꯥꯎ, ꯑꯣ ꯂꯩꯍꯥꯎ, ꯅꯆꯥꯅꯨꯄꯥ ꯊꯧꯅꯥ ꯐꯕꯗꯣ ꯄꯨꯊꯣꯔꯛꯎ. ꯂꯩꯍꯥꯎꯅ ꯍꯩꯃꯥ, ꯏꯅꯝꯃ, ꯀꯔꯤꯅꯣ ꯃꯌꯥꯝ ꯍꯧꯔꯛꯂꯤꯁꯤꯕꯣ? ꯁꯥꯎꯕꯤꯈꯤꯅꯨ. ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯏꯪꯅ ꯁꯥꯟꯅꯈꯤꯁꯤ. ꯀꯔꯤꯒꯤ ꯏꯪꯅ ꯁꯥꯟꯅꯕꯅꯣ? ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯆꯦꯟꯕꯤꯔꯤꯅꯣ? ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯆꯥꯗꯣ ꯋꯥꯔꯛꯂꯝꯒꯦ. ꯂꯩꯍꯥꯎ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯐꯝꯊꯈ꯭ꯔꯦ. ꯃꯈꯣꯏ ꯁꯥꯒꯩꯒꯤ ꯃꯇꯩ ꯃꯆꯦ ꯂꯩꯔꯤꯕꯗꯨꯅ ꯊꯦꯝꯖꯤꯜꯂꯛꯏ. ꯕꯦꯝꯃ, ꯁꯥꯎꯐꯝꯗꯤ ꯊꯣꯛꯏ. ꯑꯗꯨꯕꯨ ꯏꯆꯥꯅꯁꯨ ꯂꯥꯟꯕꯗꯤ ꯅꯠꯇꯦ. ꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯅ ꯇꯝꯈꯤꯕꯅ ꯇꯧꯔꯤꯕꯅꯤ. ꯁꯥꯎꯔꯅꯨꯁꯤ. ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯒ ꯇꯧꯔꯁꯤ. ꯐꯔꯦ ꯇꯥꯗ, ꯉꯥꯛ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯑꯍꯜ ꯈꯔ ꯂꯥꯛꯄꯤꯔꯣ. ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯤ. ꯑꯩ ꯏꯆꯥꯕꯨ ꯂꯣꯟꯅꯕꯤ ꯑꯣꯏꯍꯟꯕꯗꯤ ꯄꯥꯝꯗꯦ. ꯍꯣꯏ ꯍꯣꯏ, ꯂꯥꯛꯂꯒꯦ ꯏꯕꯦꯝꯃ. ꯂꯩꯃꯍꯜ ꯍꯣꯏꯁꯨ ꯆꯠꯈ꯭ꯔꯦ. ꯂꯩꯍꯥꯎ ꯃꯊꯥ ꯁꯥꯅ ꯀꯞꯇꯨꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯦ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯍꯅꯨꯊꯪꯗ ꯃꯤꯃꯥꯡ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯈ꯭ꯔꯕ ꯃꯥꯜꯂꯤ.
ꯑꯩ ꯁꯤꯅꯤꯡꯕ ꯑꯃ ꯐꯥꯎꯔꯤ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯂꯩꯍꯥꯎ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯀꯔꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯁꯤ ꯂꯥꯛꯑꯣꯁꯤ ꯀꯞꯂꯅꯨ ꯀꯞꯂꯒ ꯀꯔꯤꯁꯨ ꯐꯔꯛꯂꯣꯏꯁꯤ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯊꯣꯛꯍꯟꯅꯤꯡꯗꯅ ꯊꯣꯛꯍꯟꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯗꯣ ꯏꯃꯨꯡꯗ ꯇꯥꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯣꯏꯔꯩꯅ ꯁꯥꯎꯅ ꯐꯖꯕꯤꯗ ꯍꯥꯏꯔꯛꯏ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯤ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯄꯥꯝꯂꯤꯗꯣ ꯅꯨꯡꯉꯥꯏꯔꯣ ꯅꯪꯗꯤ ꯃꯣꯃꯣꯅꯣꯛꯅ ꯂꯩꯌꯨ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯏꯀꯥꯏꯕ ꯅꯪꯂꯒ ꯐꯖꯕꯤ ꯈꯨꯝꯕ ꯉꯝꯗ ꯃꯄꯤ ꯁꯤꯟꯊꯥ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤ ꯄꯣꯏꯔꯩꯁꯨ ꯑꯁꯨꯝꯅ ꯉꯥꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯏꯕꯨꯡ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯒꯤ ꯅꯪꯕꯨ ꯐꯪꯖꯅꯕ ꯇꯧꯔꯨꯕꯁꯦ ꯑꯩꯁꯦ ꯑꯔꯥꯟꯕ ꯑꯣꯏꯔꯗ꯭ꯔꯥ ꯑꯩ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ ꯑꯩꯅ ꯃꯥꯕꯨ ꯂꯧꯅꯝ ꯍꯩꯕꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯇꯥꯍꯟꯅꯤꯡꯗꯕꯅ ꯑꯩꯅ ꯑꯌꯦꯠꯄ ꯍꯥꯏꯗꯨ ꯑꯣꯏ ꯑꯗꯨꯕꯨ ꯏꯕꯨꯡ ꯑꯩꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ ꯊꯝꯂꯛꯂꯤꯕ ꯑꯔꯣꯟꯕꯁꯦ ꯅꯪꯗꯤ ꯈꯪꯗꯦꯀꯣ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯈꯤꯔꯣꯏ ꯅꯪꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄꯗꯣ ꯉꯥꯏꯒꯦꯀꯣ ꯑꯁꯨꯝꯅ ꯁꯦꯜ ꯄꯤꯗꯨꯅ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯤ ꯄꯣꯏꯔꯩ ꯃꯌꯨꯝꯗ ꯐꯖꯅ ꯂꯩꯇꯕ ꯍꯧꯔꯤ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯎꯕꯗ ꯂꯩꯍꯥꯎ ꯃꯃꯧꯕꯨ ꯇꯥꯊꯤꯅ ꯇꯧꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯐꯖꯕꯤ ꯍꯥꯏ ꯐꯖꯕꯤ ꯇꯥꯔꯤ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯀꯥꯏꯅ ꯅꯧꯊꯁꯅꯗꯅ ꯏꯕꯨꯡꯉꯣ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯜꯂꯛꯇ꯭ꯔꯤ ꯏꯃꯥ ꯅꯨꯄꯥ ꯐꯥꯕꯤ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗꯀꯣ ꯉꯝꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯁꯛ ꯍꯥꯏꯔꯦ ꯊꯤꯕ ꯅꯠꯇꯦ ꯅꯨꯄꯤ ꯆꯦꯜꯂꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯌꯥꯝ ꯄꯥꯝꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯌꯦꯡꯉꯨ ꯑꯩꯒꯤ ꯏꯆꯥꯅ ꯐꯠꯇꯅꯨꯡꯗ ꯍꯦꯛ ꯊꯣꯛꯈꯤꯕꯗ ꯅꯪ ꯍꯦꯟꯒꯅꯤ ꯈꯟꯒꯅꯨ ꯅꯨꯄꯥ ꯐꯥꯕꯤꯁꯤꯗꯤ ꯐꯖꯕꯤ ꯃꯅꯦꯝꯒꯤ ꯃꯤꯆꯩꯗꯨ ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯅ ꯇꯥꯔꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯅ ꯀꯥꯟꯅꯔꯣꯏꯌꯦ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯦ ꯏꯁꯤꯡ ꯆꯥꯏꯔꯨꯁꯨ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯔꯤ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯍꯣꯔꯦꯟ ꯉꯥꯛ ꯂꯩꯔꯒ ꯆꯥꯏꯒꯦ ꯀꯔꯤ ꯅꯨꯡꯁꯥ ꯁꯥꯏ ꯀꯥꯏꯅ ꯅꯨꯄꯥ ꯐꯥꯕꯗꯤ ꯍꯩꯔꯒ ꯅꯨꯡꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯁꯨ ꯀꯤꯔꯤꯕ ꯑꯣꯏꯔꯦ ꯁꯨꯟꯗꯕꯤ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯆꯥꯏꯔꯨꯁꯨ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯆꯥꯏꯔꯝꯗ꯭ꯔꯗꯤꯅꯦ ꯀꯌꯥ ꯐꯔꯣꯏ ꯅꯪ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯇꯧꯗꯨꯅ ꯏꯃꯨꯡ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯤ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯂꯛꯇ ꯐꯖꯕꯤ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯔꯤ ꯑꯎꯕ ꯃꯤꯁꯤꯡꯅ ꯍꯥꯏꯅꯩ ꯃꯍꯧ ꯑꯁꯦ ꯀꯌా ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯟꯗꯦꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯧꯁꯅꯨ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯉꯦ ꯍꯥꯏꯗꯨꯅꯤ ꯏꯆꯦ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤꯁꯤ ꯐꯠꯇ꯭ꯔꯣ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯃꯇꯧꯁꯤ ꯄꯣꯏꯔꯩꯅ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯅꯨꯄꯤꯗꯨ ꯂꯧꯔꯗꯤ ꯏꯆꯦ ꯂꯩꯍꯧꯁꯦ ꯌꯥꯝ ꯋꯥꯅꯤ ꯃꯁꯛ ꯐꯖꯔꯦ ꯍꯥꯏꯗꯅ ꯀꯔꯤꯝꯇ ꯁꯨꯗꯈꯩ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯏꯔꯥꯡ ꯇꯧ ꯁꯦꯜ ꯈꯔ ꯑꯃꯨꯛ ꯂꯧꯊꯣꯛ ꯑꯃꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛ ꯇꯧꯗꯨꯅ ꯁꯅꯥꯅ ꯌꯨꯝꯂꯒ ꯂꯩꯔꯤꯕ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯏꯄꯥꯝꯒꯤ ꯏꯄ꯭ꯋꯥ ꯑꯃꯗ ꯍꯥꯟꯅ ꯆꯦꯜꯂꯝꯂꯕꯅꯤ ꯁꯦꯜ ꯇꯥꯛꯈꯩ ꯂꯧꯊꯣꯛꯂꯒ ꯄꯤꯅꯗ꯭ꯔꯦ ꯍꯩꯃꯥ ꯑꯩꯗꯤ ꯇꯥꯗꯦꯅꯦ ꯁꯦꯡꯂꯕ꯭ꯔꯣ ꯑꯗꯨꯕꯨ ꯏꯆꯦ ꯁꯦꯡꯉꯕꯅꯤ ꯇꯧ ꯉꯝꯈ꯭ꯔꯕ ꯃꯃꯥꯗꯨꯁꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯨꯄꯥ ꯐꯥꯕꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯐꯈ꯭ꯔꯦ ꯃꯥꯅ ꯅꯨꯄꯥ ꯐꯥꯔꯤꯁꯤꯗꯤ ꯄꯣꯏꯔꯩꯕꯨ ꯅꯨꯡꯁꯤꯕꯩ ꯑꯣꯏꯔꯝꯒꯅꯤ ꯃꯁꯛꯁꯨ ꯐꯖꯩ ꯊꯃꯣꯏ ꯆꯦꯠꯄꯤꯅꯤ ꯍꯥꯏꯅꯤꯡꯉꯦ ꯑꯩꯗꯤ ꯐꯖꯕꯤ ꯑꯁꯤ ꯍꯣꯏꯗ ꯐꯔꯦ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯃꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯕꯩꯗꯤ ꯑꯣꯏꯔꯝꯒꯅꯤ ꯄꯣꯏꯔꯩꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯂꯒ ꯃꯥ ꯂꯩꯍꯥꯎꯅ ꯍꯩꯃꯥ ꯀꯔꯤꯅꯣ ꯌꯨ ꯑꯃꯨꯛ ꯊꯛꯂꯕ꯭ꯔꯣ ꯆꯥꯛꯁꯨ ꯆꯥꯔꯝꯈꯤꯔꯣꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦꯃꯤ ꯏꯃꯥ ꯅꯆꯥ ꯊꯃꯣꯏ ꯌꯥꯝ ꯀꯥꯏ ꯀꯔꯝꯅ ꯈꯥꯡꯉꯣ ꯍꯥꯏꯕꯅꯣ ꯏꯃꯥꯁꯨ ꯈꯪꯉꯤ ꯐꯔꯦꯁꯤ ꯆꯥꯛ ꯆꯥꯊꯣꯛꯂꯨ ꯂꯥꯎꯅ ꯏꯃꯥ ꯊꯥꯡꯗꯣꯛꯄꯤꯔꯒꯦ ꯃꯆꯥꯕꯨ ꯆꯥꯛꯈꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯔꯝꯃꯤ ꯐꯖꯕꯤꯗꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯦ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯁꯤꯕꯨ ꯏꯃꯥ ꯑꯩ ꯍꯪꯒꯥꯝꯁꯦ ꯆꯥꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯪꯒꯥꯝ ꯊꯣꯡꯕ ꯏꯍꯤ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯆꯥꯛꯀꯧꯕ ꯑꯃ ꯆꯠꯂꯨꯏꯅꯦ ꯃꯧ ꯀꯧꯔꯛꯀꯦ ꯂꯩꯍꯥꯎ ꯊꯣꯛꯈꯤꯗꯨꯅ ꯐꯖꯕꯤ ꯀꯧꯗꯨꯅ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ ꯅꯠꯇꯦ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯍꯜꯂꯛꯂꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤꯅꯣ ꯁꯦꯕꯥꯗꯣ ꯇꯧꯗꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯆꯟꯅꯔꯣꯏꯀꯣ ꯅꯪ ꯆꯟꯅꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩ ꯍꯪꯒꯥꯝ ꯆꯥꯗꯦ ꯈꯪꯗꯕ꯭ꯔꯥ ꯁꯤꯗꯤ ꯅꯪ ꯆꯥꯎ ꯁꯤ ꯍꯥꯏꯗꯨꯅ ꯐꯖꯕꯤꯒꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯤ ꯏꯟꯁꯥꯡꯗꯣ ꯏꯃꯥ ꯏꯕꯣ ꯑꯩꯗꯤ ꯈꯪꯗꯕꯩ ꯊꯣꯡꯈꯤꯕꯅꯤ ꯏꯃꯥꯁꯨ ꯂꯩꯇꯕꯒ ꯃꯇꯨꯡꯗ ꯊꯣꯡꯉꯔꯣꯏ ꯌꯥꯔꯦ ꯅꯨꯄꯥ ꯐꯕꯤ ꯅꯁꯛꯇꯣ ꯑꯣꯟꯅꯤꯡꯗꯦ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯁꯨ ꯅꯃꯣꯏ ꯏꯀꯥꯏꯕ ꯈꯪꯗꯦ ꯅꯪꯅ ꯇꯧꯔꯤꯕ ꯅꯪ ꯑꯩꯁꯦ ꯀꯌꯥꯝ ꯄꯥꯝꯒꯦ ꯀꯌꯥꯝ ꯄꯥꯝꯒꯦꯕ ꯅꯆꯤꯜꯗꯣ ꯈꯨꯝꯃꯣ ꯐꯖꯕꯤ ꯈꯨꯝꯗꯦ ꯄꯣꯏꯔꯩꯅ ꯃꯆꯤꯜꯗꯨꯗ ꯈꯨꯠ ꯆꯥꯎꯗꯨꯅ ꯊꯥꯖꯤꯜꯂꯛꯏ ꯏꯃꯥ ꯏꯕꯨꯡ ꯅꯥꯏꯌꯦ ꯐꯖꯕꯤ ꯀꯞꯂꯦ ꯈꯨꯄꯥꯛꯇꯣ ꯀꯟꯃꯟꯕꯅ ꯃꯆꯤꯜꯗꯒꯤ ꯏ ꯈꯤꯇꯪ ꯑꯃꯁꯨ ꯊꯣꯛꯂꯛꯏ
ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯟꯅ ꯌꯦꯡꯕꯤꯔꯝꯗꯦ ꯐꯖꯕꯤ ꯀꯞꯅ ꯀꯞꯅ ꯆꯥꯏꯔꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯄꯣꯏꯔꯩ ꯃꯇꯥꯎ ꯕꯣꯏꯆꯥ ꯍꯣꯏꯗ ꯂꯥꯛꯄꯗ ꯊꯣꯏꯁꯅꯥꯗꯣ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯅꯨꯄꯥ ꯑꯃꯒ ꯈꯠꯅꯕꯒꯨꯝ ꯇꯧꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯕꯗ ꯃꯅꯥꯛ ꯌꯧꯁꯤꯟꯕ ꯉꯝꯗ ꯍꯥꯏꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ ꯊꯣꯏꯁꯅꯥꯅ ꯇꯥꯇꯣꯟ ꯀꯔꯤꯅꯣ ꯑꯩꯅ ꯆꯦꯜꯂꯨꯕꯗꯣ ꯃꯃꯤꯡꯒꯤꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯦꯜꯂꯨꯕꯁꯨ ꯅꯠꯇꯦ ꯃꯥꯅ ꯑꯩꯕꯨ ꯐꯥꯕꯤꯔꯤꯅꯦ ꯍꯥꯏꯔꯕꯃꯛꯇꯗ ꯁꯨꯝ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯇꯥꯇꯣꯟꯅ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯆꯦꯜꯂꯕ ꯅꯪꯅ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯆꯦꯜꯂꯦ ꯍꯥꯏꯕꯗ ꯑꯩꯅ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯈꯜꯂꯨꯅꯦ ꯅꯪꯁꯨ ꯑꯃꯨꯛꯇ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯑꯩꯒ ꯅꯪꯒ ꯆꯦꯜꯂꯦ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯈꯪꯗꯕꯅꯤ ꯑꯗꯣ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯌꯦꯜꯂꯛꯇꯧꯕ ꯃꯤꯁꯨ ꯅꯠꯇꯦ ꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯨꯝ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯍꯥꯛ ꯌꯥꯝ ꯁꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯏꯁꯅꯥ ꯑꯩꯅ ꯅꯪ ꯐꯥꯕ꯭ꯔꯥ ꯅꯪꯅ ꯑꯩ ꯐꯥꯕ꯭ꯔꯥ ꯍꯥꯏꯔꯣ ꯅꯆꯤꯜ ꯑꯗꯨꯛ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯍꯥꯟꯅ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯁꯨ ꯍꯥꯏꯗꯦ ꯑꯩꯉꯣꯟꯗ ꯅꯪꯕꯨ ꯅꯅꯦ ꯍꯣꯏꯗ ꯂꯩꯔꯨꯕꯅꯦ ꯍꯥꯏꯗꯥꯏ ꯑꯗꯨꯒ ꯅꯪꯗꯤ ꯎꯛꯇ ꯂꯤꯆꯠ ꯆꯠꯂꯤꯕ ꯑꯣꯏꯔꯦ ꯇꯥꯄꯣꯏꯔꯦ ꯀꯔꯤꯅꯣ ꯃꯤꯒꯤ ꯋꯥꯔꯤ ꯕꯨꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯅꯪꯁꯦ ꯌꯥꯝ ꯉꯛꯏ ꯅꯪꯒꯤ ꯅꯨꯄꯥ ꯃꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯏꯟꯁꯤꯟꯕ꯭ꯔꯣ ꯃꯤꯑꯣꯠꯄꯤ ꯆꯤꯟꯊꯤꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯤꯆꯠ ꯀꯥꯝ ꯇꯨꯀꯠꯆꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯑꯩꯁꯦ ꯏꯊꯟꯇ ꯍꯪꯒꯣꯏꯕ ꯐꯥꯎꯏ ꯅꯪꯅ ꯅꯨꯄꯥ ꯃꯣꯟꯕꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇ꯭ꯔꯤ ꯅꯨꯡꯁꯤꯕꯒꯤ ꯑꯩꯒ ꯅꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯅꯪꯗꯤ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯇꯨꯀꯠꯆꯩ ꯅꯪꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯍꯧꯗꯕꯁꯦ ꯌꯥꯝ ꯐꯔꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯍꯟꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯁꯥꯎꯅꯤꯡꯅ ꯂꯩꯍꯧꯏ ꯄꯣꯏꯔꯩ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯎꯔꯤ ꯃꯥꯒꯤ ꯅꯨꯄꯤ ꯐꯖꯕꯤꯅ ꯅꯨꯡꯁꯥ ꯃꯔꯛꯇ ꯏꯪꯈꯣꯜ ꯁꯨꯔꯤꯕꯗꯨ ꯎꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯗꯨꯅ ꯌꯦꯡꯂꯝꯂꯒ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯐꯖꯕꯤ ꯀꯩꯅꯣ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯅꯀꯣꯛ ꯉꯥꯎꯔꯅꯤꯅꯦ ꯍꯣꯔꯦꯟ ꯈꯔ ꯅꯦꯝꯊꯔꯒ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯐꯖꯕꯤ ꯊꯥꯖꯗ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯩꯕꯨ ꯃꯨꯛꯇ ꯎꯗ꯭ꯔꯤꯕꯒꯨꯝ ꯌꯦꯡꯂꯤꯗꯨꯕꯨ ꯀꯔꯤꯅꯣ ꯁꯨꯝ ꯏꯀꯥꯏꯔꯛꯇꯧꯔꯤ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ ꯏꯕꯨꯡ ꯉꯁꯤꯁꯤꯕꯨ ꯑꯩꯕꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯄꯣꯏꯔꯩꯅ ꯈꯨꯗꯥꯡꯗ ꯐꯠ ꯄꯥꯏꯗꯨꯅ ꯑꯁ ꯌꯥꯔꯤꯁꯦ ꯌꯥꯝꯅ ꯁꯥꯏ ꯍꯥꯏꯔꯒ ꯁꯨꯝ ꯅꯨꯡꯁꯥꯁꯤꯗ ꯂꯦꯞꯇꯨꯅ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯏꯃꯨꯡꯗ ꯆꯪꯂꯒ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯐꯖꯕꯤ ꯃꯄꯨꯔꯣꯏꯕꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯗꯣ ꯀꯔꯤꯁꯨ ꯍꯥꯏꯗ ꯃꯇꯨꯡ ꯏꯟꯅꯔꯤ ꯃꯥꯗꯤ ꯉꯛꯂꯤꯕꯅꯤ ꯉꯁꯤ ꯄꯣꯏꯔꯩꯅ ꯎꯠꯂꯤꯕ ꯃꯇꯧꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯐꯃꯨꯡꯗ ꯇꯞꯅ ꯐꯝꯍꯟꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯅꯒꯨꯟꯁꯦ ꯈꯔ ꯈꯪꯂꯛꯄꯒꯨꯝ ꯇꯧꯏ ꯅꯪꯅ ꯑꯩꯁꯦ ꯃꯤꯠ ꯄꯥꯡꯍꯟꯕꯤꯔꯦ ꯐꯖꯕꯤ ꯏꯕꯨꯡ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯉꯥꯏꯈꯣ ꯇꯥꯈꯣ ꯂꯣꯏꯕ ꯐꯥꯎ ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯦ ꯅꯪꯉꯣꯟꯗ ꯊꯣꯏꯁꯅꯥꯒꯤ ꯑꯊꯤꯕ ꯂꯤꯆꯠ ꯄꯨꯝꯕ ꯑꯩ ꯉꯁꯤꯗ ꯈꯪ ꯑꯩ ꯉꯁꯤꯗꯤ ꯃꯤꯠ ꯄꯥꯡꯂꯤ ꯐꯖꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯝꯗꯨꯅ ꯂꯩꯁꯤꯜꯂꯛꯄꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩ ꯉꯁꯤꯗꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯂꯩꯍꯥꯎꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯑꯆꯨꯝꯕꯔꯥ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯗ ꯋꯥꯂꯣꯠꯀꯅꯨ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯆꯨꯝꯕꯅꯤ ꯏꯃꯥ ꯃꯆꯤꯟꯃꯛꯅ ꯍꯥꯏꯕ ꯇꯥꯔꯕꯅꯤ ꯏꯃꯥ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯅꯤ ꯃꯥꯅ ꯑꯩꯁꯨ ꯇꯥꯔꯤ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯦ ꯐꯖꯕꯤꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯕꯅ ꯃꯥꯒꯤ ꯃꯤꯆꯪꯗ ꯉꯥꯡꯂꯤꯕꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯏꯃꯧꯕꯨ ꯍꯦꯟꯅ ꯇꯥꯊꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯤꯡꯇ ꯐꯖꯕꯤ ꯀꯧꯕ ꯅꯠꯇꯦ ꯊꯃꯣꯏꯗꯒꯤ ꯃꯁꯛ ꯃꯇꯧꯗꯒꯤ ꯂꯣꯏꯅꯃꯛ ꯐꯖꯩ ꯍꯥꯏꯕꯁꯦ ꯏꯃꯥ ꯉꯁꯤꯗꯤ ꯈꯪꯂꯦ ꯏꯃꯧꯅ ꯏꯆꯥꯗ ꯐꯥꯗꯨꯅ ꯂꯩꯁꯤꯜꯂꯛꯄꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒ ꯃꯥꯟꯅꯔꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯃꯥꯅ ꯁꯥꯎꯗꯨꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛ ꯋꯥꯔꯧꯕ ꯊꯝꯒꯅꯨꯀꯣ ꯋꯥꯔꯧꯗꯦ ꯏꯃꯥ ꯅꯆꯥꯅ ꯊꯣꯏꯁꯅꯥꯒꯤ ꯂꯤꯆꯠ ꯈꯪꯂꯛꯄꯗꯒꯤꯅꯤ ꯑꯩꯅ ꯏꯕꯨꯡꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕ ꯏꯕꯨꯡꯒꯤ ꯆꯝꯖꯔꯕ ꯄꯨꯟꯁꯤꯕꯨ ꯄꯥꯝꯃꯨꯗꯨꯅ ꯑꯩ ꯐꯤꯔꯦꯞꯁꯦ ꯂꯦꯞꯈꯤꯕꯅꯤ ꯃꯥꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯣ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯃꯅꯥꯛꯇꯒꯤ ꯏꯕꯨꯡ ꯑꯃꯒꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯜ ꯄꯥꯏꯗꯕ ꯑꯣꯏꯕꯅꯤꯅ ꯀꯥꯏꯅꯊꯣꯛꯄꯤꯔꯛꯏ ꯏꯃꯥ ꯏꯕꯨꯡ ꯑꯩꯅ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯀꯔꯤꯒꯤ ꯏꯃꯧꯅ ꯂꯥꯟꯒꯅꯤ ꯍꯥꯏꯒꯦ ꯐꯔꯦꯁꯦ ꯄꯣꯊꯥꯔꯣ ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜ ꯆꯠꯂꯒꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯔꯒ ꯆꯥꯊꯣꯛꯁꯤ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯎꯔꯤ ꯂꯩ ꯃꯍꯜ ꯑꯃꯗꯤ ꯊꯣꯏꯁꯅꯥ ꯂꯦꯞꯂꯤꯕꯗꯣ ꯂꯩꯍꯥꯎꯅ ꯀꯔꯤ ꯂꯩꯔꯤ ꯏꯅꯝꯃ ꯂꯩ ꯃꯍꯜꯅ ꯂꯩꯍꯥꯎ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯥꯗ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯦꯠꯄ ꯇꯣꯛꯇ꯭ꯔꯤꯕꯁꯤꯕꯣ ꯏꯆꯥꯁꯤꯕꯨ ꯑꯇꯣꯝꯕꯤ ꯑꯣꯏꯍꯟꯒꯦ ꯈꯟꯕꯤꯔꯤꯕ꯭ꯔꯣ ꯄꯣꯏꯔꯩꯅ ꯑꯩꯈꯣꯏꯅ ꯌꯦꯠꯂꯦ ꯍꯥꯏꯔꯤꯁꯦ ꯀꯔꯝꯅ ꯌꯦꯠꯂꯤꯕꯅꯣ ꯊꯣꯏꯁꯅꯥꯅ ꯑꯩꯕꯨ ꯆꯦꯟꯕꯤꯔꯒ ꯑꯇꯣꯞꯄ ꯑꯃ ꯂꯧꯈ꯭ꯔꯦ ꯑꯩꯕꯨꯅ ꯃꯃꯜ ꯌꯥꯎꯗꯕꯤꯒꯨꯝ ꯊꯝꯕꯤꯔꯝꯂꯤ ꯑꯗꯨꯕꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃ ꯍꯧꯖꯔꯤ ꯑꯗꯨꯒ ꯉꯁꯥꯏ ꯇꯥ ꯄꯣꯏꯔꯩ ꯂꯥꯛꯇꯨꯅ ꯊꯨꯒꯥꯏꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯣ ꯅꯪꯒꯤ ꯑꯔꯣꯠꯄ ꯃꯥꯏꯊꯣꯡꯗꯣ ꯑꯩꯅ ꯎꯔꯨꯕꯁꯤꯔ ꯑꯩꯅ ꯌꯦꯠꯂꯦ ꯍꯥꯏꯔꯤꯕꯁꯦ ꯐꯖꯕꯤꯅ ꯏꯁꯥꯒꯤ ꯑꯊꯤꯕ ꯁꯛꯐꯝꯗꯣ
ꯎꯈꯤꯕ ꯃꯤ ꯈꯨꯗꯤꯡ ꯑꯁꯨꯝꯅ ꯆꯠꯂꯒ ꯃꯥꯌꯣꯛꯅꯕꯁꯦ ꯇꯣꯏꯃꯟꯗꯅ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯍꯩ ꯅꯨꯄꯥ ꯃꯨꯟꯕꯤ ꯅꯨꯄꯥ ꯐꯥꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯐꯥꯔꯒ ꯂꯩꯁꯤꯜꯂꯒ ꯑꯆꯨꯝ ꯁꯥꯗꯅ ꯉꯥꯡꯂꯤꯕ ꯅꯁꯝꯗꯣ ꯐꯣꯏꯌꯨꯔꯥ ꯂꯩꯍꯥꯎꯅ ꯀꯔꯤ ꯐꯣꯏꯔꯣ ꯂꯥꯎꯅꯦ ꯑꯩꯒꯤ ꯏꯃꯧ ꯁꯅꯥꯗ ꯏꯀꯥꯏꯕ ꯈꯪꯗꯕꯤ ꯅꯃꯥꯏꯗꯨꯗ ꯊꯥꯒꯦꯅꯦ ꯂꯩꯃꯍꯜꯅ ꯀꯔꯤꯅꯣꯗ ꯏꯆꯥꯁꯤꯗ ꯅꯈꯣꯏꯅꯤ ꯆꯪꯗꯅ ꯃꯃꯥ ꯑꯩ ꯂꯩꯔꯤꯁꯦ ꯎꯕꯤꯗ꯭ꯔꯕ ꯀꯔꯤꯅꯣ ꯍꯩ ꯃꯆꯥꯒꯤ ꯏꯖꯠ ꯌꯣꯜꯂꯒ ꯆꯥꯕꯤ ꯃꯃꯥ ꯅꯪꯁꯨ ꯅꯆꯥꯁꯦ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯏꯃꯨꯡꯁꯦ ꯏꯪꯅ ꯂꯩꯍꯧꯒꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯆꯥ ꯅꯨꯄꯤ ꯂꯧꯍꯧꯗꯕꯁꯦ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯂꯥꯟꯊꯣꯛꯈ꯭ꯔꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯂꯩꯃꯍꯜ ꯉꯁꯤꯗꯤ ꯈꯔ ꯏꯀꯥꯏꯕꯒꯨꯝ ꯇꯧꯔꯛꯂꯤ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃ ꯐꯥꯎ ꯉꯥꯡꯗ꯭ꯔꯤ ꯃꯥꯅ ꯉꯝꯗꯨꯅꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯥꯏ ꯍꯥꯏꯒꯠꯄ ꯉꯝꯗ ꯃꯆꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯍꯥꯎꯅ ꯃꯃꯥꯏꯁꯦ ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯦ ꯏꯀꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯔꯒ ꯌꯨꯝꯗꯒ ꯂꯥꯛꯂꯗꯅ ꯉꯝꯈ꯭ꯔꯦ ꯐꯖꯕꯤꯅ ꯏꯃꯥ ꯃꯣꯏꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯥꯟꯅꯕ ꯇꯜꯂꯤ ꯆꯨꯝꯃꯤ ꯏꯃꯥ ꯐꯖꯕꯤꯅ ꯍꯥꯏꯔꯤꯁꯦ ꯂꯩꯕꯥꯛ ꯂꯩꯅ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯦꯗ ꯃꯤ ꯀꯅꯥ ꯂꯥꯛꯏ ꯀꯛꯎꯗꯈꯩ ꯐꯖꯕꯤꯅ ꯏꯃꯥ ꯄꯥꯕꯥ ꯁꯤꯗ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ ꯂꯥꯛꯑꯣ ꯍꯩꯃꯥ ꯂꯩꯕꯥꯛꯂꯦ ꯅꯈꯣꯏ ꯂꯥꯛꯂꯤꯕ꯭ꯔꯣ ꯄꯣꯏꯔꯩ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕꯥꯛꯂꯩ ꯑꯃꯗꯤ ꯇꯣꯟꯗꯣꯟꯕꯨ ꯈꯨꯔꯨꯝꯃꯤ ꯇꯣꯟꯗꯣꯟꯅ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯏꯅꯝꯃ ꯏꯆꯥꯁꯤ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯏꯅꯝꯃ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯍꯜꯂꯣ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯂꯒꯅꯦ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯁꯤ ꯏꯅꯝꯃ ꯅꯣꯡꯃ ꯆꯥꯔꯒꯦ ꯆꯥꯛꯇꯤ ꯉꯁꯤꯗꯤ ꯐꯔꯛ ꯇꯥꯔꯅꯤ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯂꯥꯛꯀꯦ ꯏꯃꯥ ꯄꯥꯕ ꯍꯌꯦꯡ ꯍꯜꯂꯣ ꯉꯁꯤ ꯂꯩꯔꯁꯤ ꯄꯣꯏꯔꯩꯅ ꯏꯃꯥ ꯄꯥꯕ ꯉꯁꯤ ꯂꯩꯈ꯭ꯔꯣ ꯍꯌꯦꯡ ꯍꯜꯂꯣ ꯑꯩꯗꯤ ꯑꯗꯨꯝ ꯂꯩꯔꯁꯤꯕꯨ ꯍꯥꯏꯅꯤꯡꯕꯅꯤ ꯇꯣꯟꯗꯣꯟꯅ ꯀꯜꯂꯤ ꯐꯥꯎꯗꯤ ꯁꯨꯝ ꯂꯩꯒꯦꯗ ꯍꯌꯦꯡ ꯁꯣꯜꯂꯛꯂꯕꯗꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯇꯅ ꯀꯅꯥꯒꯤꯗ ꯂꯩꯔꯨꯅꯤ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯅꯤꯗꯨ ꯍꯔꯥꯎ ꯂꯩꯈ꯭ꯔꯤ ꯁꯣꯝꯗꯁꯨ ꯃꯆꯥꯒꯤ ꯇꯨꯡꯒꯤ ꯀꯔꯤꯁꯨ ꯈꯟꯗ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯨꯕ ꯁꯦꯜꯗ ꯃꯤ ꯍꯧꯔꯨꯕ ꯂꯩꯃꯍꯜꯗꯨ ꯃꯆꯥꯕꯨ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕꯗꯨ ꯇꯥꯕ ꯉꯝꯗ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯂꯝꯗꯨꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯍꯣꯡꯈ꯭ꯔꯤ